US amasung Israel gi maikaidagi Iran de attack chatharakpa tara-taretni suba numitta Dubai da leiba International Airport ta drone singi attack kamada mafam khara mai chaktuna flight kaya cancel tawkhre loinana Israel gi maikaidagi Iran gi konung Tehran da anoba attack sing chatharagani haina lauthokkhre Dubai da leiba International Airport ta drone ge attack kamada airport adugi saruk khara mai chakhibadagi international flight kaya authority na suspend tawkhibane loinana hana paigadaba flight singi lambel kaya amaso hongdok hongjin tawduna flight sing ado amuk khanna paibagi thabak chathaki haina Emirates Airline gi maikaidagi phongdokhi Iran da leiba Red Crescent Society na phongdorakpada mamangda Israel gi maikaidagi chatharakhiba attack sing aduna Society adugi clinic amasung aid relief post samada akayatoi thokanki hairi marakasida Iran gi foreign minister Abbas Hatkhre Tehran da yasinanabagi da magwari sanasi haiba wafam ama Trump na phongdokkiba du aran bane Iran gi maikaidagi ceasefire gi wafam amatta phongdokpa leite loinana yasinabagi matang su wahi amatta thamkide lebak adugi matam changlabasu changna masa matomta ngakthok chanabagi-damakta sem saduna lai haiki Iran gi Revolutionary Guard ki maikaidagi hojik sizinariba missile sing asi sahi taragi mamangdagi lairaklaba missile ngaktani Israel na chatharakpa lana si horakpadagi Iran na nauna puthokpa missile amatta sizinaba tawdri haina course asigi wangangloi Brigadier General Amil Muhammad Naini na phongdokladuna khulai matik chana paiduna lai hairi Strait of Hormuz amuk hangnaba coalition nama sembagi apamba US President Trump na khongbu singda phongdokhraba matung ningthokaba nomitta Japan Australia amasung Europe ki tongan balaibak singna maroiba samudragi lambi phauraga chatpa jahaz sing ngak senaba navy gi jahaz sing thajinnabagi makhoi gi thaurang tawde haina phongdokhre Iran da US Israel na chathariba lan gi chaiwon ahum surak pagaloinana Samudragi lambi asi phauraga jahaz singna chatpada khurau thangba amasung malemgi energy market singda akiba lakpadagi US president na lambi asi ngak senbada mateng pangnaba khongbu singda haijakhibane malemgi energy supply gi chada kullom phauraga chatliba lambi asida kurong thiba thokhandana honabada Gulf ki thau gi mapan tangba leibak singna mateng pangpham thoi haina Trump na hairi leibak sing asi sangaknaba makoi masagi lam ngak senaba aihakna demand tawri maramdi masi makoi gi lam ni haina Trump na nongmaijing nomitta Florida dagi Washington chatpada Air Force 1 da tongminnakiba paumi singda phongdokhi Trump na Navy gi thaurang amada saruk yanaba Washington na lebak taret ka pau phonakhi haina phongdokhi aduba lebak sing adu kana no haidokhi de thangje nomitta social media post amada makna China France, Japan, South Korea amasung Britain saruk yagani haina mahakna asa tawi haina phongdokhi adum moinamak tongan balaibak sing thuna ningthokaba nomitta makoina military thajinbagi wafam leitri haina lauthokkhibani United States amasung Israel gi military na Iran gi mathakta akanba lan tawringai talakta lebak asigi lengak sasan gi thabak ayamba paiduna lakpani haina thajariba Iran ki Supreme National Security Council ki Secretary Ali Larijani Hatkhre Haina ngasi Israel ki Prime Minister Benjamin Netanyahu na lauthokre US amasung Israel na punna landakhibadu Iranian regime mapangal sonthanaba amasung Iran ki praja singna masagi maraibak lepchaba ngamnabagi damaktani ngasi ayok aikhoina Larijani Hatkhre basis ki commander Amasu Hatkhre makoi asi gang khutpune Tehran da amadi Iran ga tai city singda miyambu ki han khanganduna lakpa ngaktani haina Netanyahu na thadokhiba cherol aruda haiki Larijani asi Iranian regime da khwaidigi senior oiba leader singi manungda amani mahakasi laikhidraba supreme leader Ayatollah Ali Khamenei ga yamna naknaba miyoini haina Israel ki defense force na extra thadorok cherol amada haiki ikoi Iran ki terrorist regime ki mayokta miyamna chawna protest tawbaduda Iran regime lanmina protesters sing pak sanna hatpada Larijani na hakthengna lamtakhi haina paugi source aduna haiki
Israelna claim asi tawkhraba matung ikan kanadana Ali Larijani gi social media handle da leader asigi maikeidagi ni haiba aiba warolama thadorakhi maduda haukiba tang marida US ki attack ta sikhiba Iran gi seller marifu mari gi leiron chanbagi matangda wafam kaya pankhi lan hek horapada Iran gi supreme leader Ali Khamenei hatkraba matungda Larijani na regime asigi thabak thoram ayamba yengsinduna lakhi hairi Ali Larijani hatpagi claim toba sigi mamangda Iran gi basis unit ki commander Gulam Reza Soleimani su Hatkhre Hairi claim tauri hauki sahi taruk asida basis unit ki commander oina thabak tawduna lakhiba Gulam Reza Soleimani bahaki losing makhada basis unit asina Iran da miyambu ki han khanganduna namthabagi thabak tawduna lakpane makoina yamna thina hingsa gi thabak chathaki mi phajinba amasung misam protesters singi mayokta for season ki haina IDF na thadorak pacherol mana hairi Iran ki capital Tehran da leiba compound center sing drone ballistic missile amasung air defense system singi paifam sing su thugai ki hairiba site sing asida warpen singna ammunition dozen kaya thadaki haina IDF ki warol aduna haiki ahan boina Lebanon sarkarna Israel da hakthengna wari sanana bahudokre Lebanon da base tawba Iran gi proxy terrorist group Hezbollah na Israel da attack torubana maram moiduna Israeli forces na Lebanon gi capital Beirut ta kanna landaba amasung kha Lebanon da Israel army sing thomjil lakhibaga iroina na Lebanon gi sarkar na mamang da tawheidaba thabakni haina launaramba ama torakpa oina sahi taragi khujing kaya gi matungda Israel ga hakthengna wari sanasi haina hodokre Iran gi lan da yausinnaba Hezbollah na pirep lauduna Israel da attack torokpadagi Israel na khut tharakpada ngasi phawbada Lebanon da mi chanipan ge yankhairom sikre amasung million kaya mayum thadoktuna chenakhre hairi Hezbollah na maram moiduna yamna kok chikliba Lebanon ge president Joseph Aoun na English amaga chamapan marifuni thoigi lan matungda ahanbo oina Israel ga hakthengna wari sanana bahudokkhibane Hezbollah khulai thadokhalu haina US amasung Israel na matam kaya gi mamangdagi tabi tawduna lakpa do soiduna thabak to thokani haina President Joseph na thajaba pikhi mahakna Lebanon ge army da sel hena thadabinaba su appeal tawkhi wari sanana wafam hodoklabasu Lebanon ge sarkar na thokliba lan asi hana loisinba pami haina phongdokhibani adu masigi wafam asidi yamna thengman khre hairi panba yabadi lising amaga chamapan humudra manga dagi lising amaga chamapan maribudra phawba thokhiba civil war adu loisinnaba agreement sign townabada khulai paiba group punamakna khulai thadokadabani haina yaukhi adubu sia muslim terrorist group Hezbollah na Israel dagi ngakthoknabagi damak makhoi khulai darkar oi haina khulai thadu haiba yakhide makoina English ingani phawba Israel galonaba kha Lebanon nasi mapung phana khudum chanduna lakhi Lebanon da mathang parakhiba sarkar singna Iran gi akanba proxy force asiga hakthengna muknaba tawkhide Iran na mapung phana yokhatpa maramna Hezbollah se Lebanon gi army dagi su hena sakti laikhi makhoi asi Israel na thomdatringai da Middle East ta khwaidagi sakti laiba non state actor amasu oikhi hojik Israel na operation chathabadagi Hezbollah se yamna mapangal sonthakre adubu makhoi se khulai thadokhanaba Lebanon sarkar na amuk honarakpa sina civil war thorakadra haibagi akiba leiri